अहानबदा मरुइबा पाउसिंग पिजरे हंदकता नौना पास तौखिबा वाकफ अमेंडमेंट एक्ट 2025 की मतंगदा मखा ताबा हियरिंग चथदिबा फाउबा एक्ट असिगे प्रोविजन सिंग होल्ड तौदुना थमनबा सुप्रीम कोर्ट खंगख्रे Ministry of Donor Gay Union Minister Jyotiraditya M. Sindhya ngasi pung kharagi khongjata Imphal da laktuna Governor Yaura Lenga ki mukong thongba official singa mikhom pangthukre. Hidang asiga mari lainana hanagi Chief Minister Nongthomam Birengi khonjal ni haiba audio clip ama paktaknana sandorakiba aduge forensic investigation report Center of Supreme Court ta nankhanakani haide. Tangdu laita bahanjilaknaba matamda miyamgi bihutna lengakpa lamdam adu amuk oirakhigani haina Thongju ACG MLA Thongam Bishwajina phongdokre. Laibak asida thengnariba tongan-tonganba conflict sing ase lakshinaba singthaningai oiba wakhalon sing puthokpa tangai fade haina Manipuri University ki Vice Chancellor Professor N. Lokendra na phongdokre. Aikhoigi hauраklon nat amadi chanabida namdam asigi sagolna kalliba mafam ase lairik laishugi syllabus da hapchinduna haurakliba mirol da khanghanaba honaba mathau tai haina DM University ki Vice Chancellor Professor W. Chan Babu na phongdokre. Amadi Myanmar dagi lanjelaklaka Technopol district ta changdafam loduna leiba Myanmar Macha Singna N Satang Kulgi Kunja Amatamtina Furam Patagi Hospital the Pukatuna like an acre.